이제 딱 맞네. 파데요. 파데. 틱톡 की वीडियो साथ तो मैं आने देनी है करी का. Hi ma'am. Ado akhoi ngasi video to doi se Q&A video ma'am na su toro haba do akhoi ngasi du do tawge tawbani. Ado nasi gi video gi starting se aina dum hore. Ado akhoi nama di keri hi ado magi keba do mu jeng wasi ngahak. Se ke Lojribo nang Nasi chandon go thindana mayamna thilu harago ma thindori ato ma thinba kanda loraga utlage. Hello everyone, welcome back to my YouTube channel. Akhoy ngasidi koi Q&A video to doi. अखोगी वीडियो सिंगदा मैमना लाइक पिरपगी दमकता याम हराउजी अदा आई तसेंग दमकती मी अयामने हंगे को आइना कमेंट पापा मतमदा मणिपुरगिरा हाइना आई मणिपुरगी नचदे आई कसारगिनी दो अखोबाइना ngasi तोदुसे क्वेश्चन एंड आंसर Q&A वीडियो नि अखोबानिगी फर्स्ट Q&A वीडियो नि अदा यामना बुदि हाइते दो मयाम पुरमंगना क्वेश्चन मैम हंगिरपगी दमकता अखो याम हराउई अदगी क्वेश्चन पुरमकी आंसर सो अखोय पिबा ngमनबो होना जगे अदा ngमदबा तारगसु मयाम मथंगीदा अमकोमु ए ngमनबगी होना जगे अदा खोगी क्वेश्चन दा हवरसी कसागी मणिपुरी सिंगसे चंदोल अमत थिंदब्रा अदुगा खुजीसु अंगौबा अंगांगबा हाइनि कमासे अंगांगबा अदुम सी अकोय मणिपुरगी मैतैदी मैतैगी खरा मा खेतनै को हाइबा को हंगैसिना लेमा पोपम सरदा देवी अदा मागी क्वेश्चन नि मतुंगिना इन हारगदी चंदोन थिले ऐngasisu चंदोन थिले अदा चंदोन से अखोगी थिनै लोहोंग मचतपा मतम दगी शरात कर्मा दगी अशी अना थोको मतम दसु थिनै द नुंतिगी दि थिना देबा को हाना थाइना ददी मौना नौना लाकपा मतम दा नुंतिगी थिनै हाय अदा हौजिकसु अदुम थिनै अदुमपु यामना हेंदोक थोदोकना थिनदबा यादे हाबदो अदुदि लेत्रे अदा लाइक रंबा चटपा दैदी प्रोग्राम नुंगाम हाइदी लाइगी ओबा थबक तौबा अहन लमनगी ओबा अदु तबा मतमता चंदन थिनबा मथौ ताइ अदुगा खुजी अंगौबा अंगांगबसे खुजी अंगौबा अंगांगबगी वारिदो आई हाइरकीको खुजी अखोइना सीरीसे अखोइ मयांगी चटनबी लवि हाबगी नतेको अखोइ कसारसिगा थाइनदगीसु अदुम हाबदी अखोइना नौना पुथोकपा नतेसे होय आइगी पोक्ट्रिङै ममांगी द ओइरमदबसु याइदो अखोइना खंगकपदगी पोक्लकपदगी असेसिगा लेबा मी यामबा लोइनमक सिने खुजी अंगांगबगा अंगौबगसे सीना ताकपदी मौ अमा ओइ हाबगी ताकपनियबको अखोइसिगदी लैसाबिगा मौगा खेनबसे कनो तौरगा सिंदूर नमगा बिंदी नमगा आदि मौनी हाइबगी कनो से ताकपसे अखोइ दुमाइना खंगी आदि लैसाबी अमा ओइरगा मौ अमगा खेनै हाइब खोइना खंबा ngamde अदुना कनो सिंदूरगा बिंदीगा आइबो कंफ्यूज सरवा ngamda सिंदूरगा बिंदीगा सिना अखोइना आदि मौ अमनी हाइबगी दो खंबा ngami अदुगा थिंद्रसु याब्रा हाइबगी क्वेश्चन अमा सो फंगनाकी को थिंद्रसु याब्रा हाइबगी क्वेश्चन से याय सिंदूर नमद्रसु याय बिंदी नमद्रसु याय केसु काइदे अदो मिगी मोडनी अदो नमद्रगना करी ओय हाबदो आई तुसु हारकेबको सिंदूर से नमद्रबा वारबो सिंदूर से नमदबा तारागा बिंदी से नमदना चटपोरगदी मौ मा ओइरगा मोइना सोरोकता चटपा मतमदा सिंदूर बिंदी नमदना चटपा तारागदी कनागुंबा मना कनागुंबा खंदे अखोइबु नुंसिबिदबा अनिमंगनसु हादि हारकनी ngसागी नुंसिबिदबनादि हाइनी मौ मा ओइरगा सिंदूर बिंदी यावदना माना सोरोकता चलिसे क्वेश्चन हम लागनी मवा हम नाइनिंग तोइनी नत्रो दुई क्वेश्चन हम लागनी अदगदी अमना लेसाबी सानिंग तोइनी सिगी क्वेश्चन से लाइयाबा अइना ngasi करिगुंबा सिंदूर बिंदी नमदना तौबा तारगदी लेरिबा समाज मयाम खोइसिगा लेरिबा सिंगसिना हाइरकनियाबा मवा मोरगा मवा मगी सिनफम तौदे मवा मगी चटनबी लोनचत खंगदे अदुना मासे ओक्तबी हादि फत्तबी हादि खुलोन नीति तागलक्ते हाबगी मोंगदा हौजिकती अपडेट ओरपै मतुंगना अनमना सु तौनबसु यावे तौनदबसु यावे अदा हाइदी सिगुंबसे तौरगदी
ꯂꯩꯁꯥꯕꯤ ꯅꯤ ꯃꯧꯅꯤ ꯍꯥꯏꯕꯒꯤ ꯁꯨ ꯇꯥꯛꯑꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯁꯨ ꯉꯥꯛꯅ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝ ꯂꯩ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯐꯖꯅ ꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯅꯕꯅꯤꯅ ꯑꯗꯨꯒ ꯑꯩꯅ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯁꯤ ꯅꯨꯄꯤꯁꯦ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛꯏꯁꯦ ꯌꯦꯡꯉꯣꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯅꯗꯣꯏꯕ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯅꯦ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯃꯔꯝꯗꯁꯦ ꯑꯗꯨꯝ ꯑꯩꯅ ꯑꯈꯪꯕ ꯈꯔꯗꯣ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯈꯪꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨ ꯎꯕꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯅ ꯑꯈꯪꯕꯗꯨꯅꯤ ꯈꯔ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯇꯤꯇ꯭ꯔꯦꯁ ꯋꯥꯔꯤ ꯀꯩꯁꯥꯝꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯒꯤ ꯆꯍꯤ 22 ꯑꯗꯒꯤ ꯑꯁꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗ ꯃꯥꯒꯤ ꯆꯍꯤꯅ 18 ꯑꯩꯈꯣꯏꯒꯤ ꯁꯞꯅꯥ ꯁꯔꯃꯥꯅ ꯆꯤꯆꯦ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯪꯉꯤ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩ ꯔꯦꯕꯤꯌꯥ ꯇꯈꯦ ꯃꯥ ꯍꯥꯏꯔꯤꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯀꯁꯥꯔ ꯀꯥꯏ ꯃꯄꯥꯗ ꯌꯨꯝ ꯄꯥꯜꯂꯤꯅꯣ ꯑꯩꯒꯤ ꯆꯍꯤꯗꯤ ꯃꯃꯥꯡꯗ ꯁꯥꯏꯈ꯭ꯔꯦ ꯑꯩꯒꯤ ꯆꯍꯤ 22ꯅꯤ ꯑꯗ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯁꯤꯅ ꯁꯤꯜꯆꯔ ꯕꯦꯔꯥꯈꯥꯜ ꯍꯥꯏꯕ ꯃꯐꯝꯗꯨꯒꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯔꯣꯅꯤ ꯆꯦꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯟꯇ꯭ꯔꯣ ꯑꯝꯇ ꯇꯧꯔꯛꯑꯣ ꯍꯥꯏꯌꯦ ꯑꯅꯥꯗꯤ ꯋꯥꯏꯈꯣꯝꯅ ꯑꯗꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯏꯟꯇ꯭ꯔꯣꯁꯦ ꯇꯧꯔꯛꯀꯦ ꯇꯧꯕꯕꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯝꯕꯣꯛꯇ ꯚꯤꯗꯤꯑꯣ ꯌꯥꯎꯁꯦꯅ ꯌꯥꯗꯦ ꯍꯥꯏꯗꯤ ꯃꯥ ꯏꯀꯥꯏꯒꯜꯂꯦ ꯑꯗꯣ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯉꯥꯏꯕꯤꯌꯣ ꯑꯗꯒꯤ ꯆꯦ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯌꯣꯕ ꯄ꯭ꯂꯤꯖ ꯆꯦ ꯑꯩ ꯀꯣꯃꯦꯟꯗ ꯍꯥꯔꯠꯇ ꯄꯤ ꯔꯤꯄ꯭ꯂꯥꯏꯗꯤ ꯍꯜꯂꯛꯇꯦ ꯆꯦ ꯀꯥꯏꯗ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ Q&A ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯌꯣꯕ ꯄ꯭ꯂꯤꯖ ꯍꯥꯏꯔꯤꯁꯦ ꯃꯦꯃ ꯁꯤꯡꯍꯅꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯀꯣꯃꯦꯟꯇ ꯍꯥꯔꯠꯇ ꯄꯤꯅ ꯂꯩ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯟꯁꯔꯗꯤ ꯌꯥꯝ ꯄꯤꯅꯤꯡꯕꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯀꯣꯏꯁꯟꯁꯤꯡꯗꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯣꯏꯁꯟ ꯑꯦꯟ Q&A ꯚꯤꯗꯤꯑꯣ ꯇꯧꯅꯤ ꯍꯥꯏꯅ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯑꯟꯁꯔꯁꯦ ꯄꯤꯅꯤꯡꯉꯁꯨ ꯐꯥꯖꯟꯅ ꯊꯝꯕꯅꯦꯀꯣ ꯍꯥꯏꯗꯤ ꯀꯣꯟꯅ ꯑꯗꯨꯝ ꯄꯤꯔꯒꯦꯅ ꯑꯗꯒꯤ ꯗꯃꯛꯇ ꯄꯤꯗꯕꯅꯤ ꯀꯁꯥꯔ ꯀꯥꯏꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯚꯤꯗꯤꯑꯣꯗ ꯕꯦꯝꯕꯦꯝ ꯍꯥꯏꯁꯤꯅ ꯍꯪꯉꯛꯏꯕ ꯀꯁꯥꯔꯗꯤ ꯍꯥꯏꯔꯦꯅ ꯀꯁꯥꯔ ꯁꯤꯜꯆꯔ ꯅꯨꯄꯥ ꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯣꯝꯒꯤ ꯍꯁꯕꯦꯟꯁꯨ ꯍꯁꯕꯦꯟꯁꯦ ꯍꯧꯖꯤꯛ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯀꯩꯅꯣ ꯄꯥꯕ ꯉꯝꯃꯛꯇ꯭ꯔꯦ ꯂꯥꯏꯁ꯭ꯔꯝ ꯁꯟꯙ꯭ꯌꯥꯅ ꯍꯪꯉꯛꯏꯕ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯃꯤꯡꯗꯣ ꯑꯩꯒꯤ ꯃꯃꯤꯡ ꯃꯣꯃꯣꯇꯥ ꯑꯗꯒꯤ ꯑꯗꯨꯗꯒꯤ ꯅꯦꯛꯁ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯃꯤꯡꯅ ꯑꯁꯣꯛ ꯀꯧꯏ ꯑꯗꯣ ꯃꯥꯁꯦ ꯀꯔꯤ ꯊꯕꯛ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯥꯗꯤ ꯑꯥꯔꯃꯤꯅꯤ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛꯁꯤꯗꯒꯤ ꯂꯥꯞꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯨꯃꯥꯏ ꯌꯨꯇ꯭ꯌꯨꯕ ꯕ꯭ꯂꯣꯒ ꯁꯦꯝꯕꯤꯗꯨꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯏꯕ ꯏꯆꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏ ꯃꯔꯤ ꯑꯁꯤꯕꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯍꯟꯕ ꯑꯣꯏꯔꯁꯅꯨ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯊꯦꯡꯅꯕꯅꯤ ꯏꯆꯟꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯟꯅ ꯍꯣꯠꯅꯧ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯃꯇꯨꯡꯗꯁꯨ ꯏꯝꯐꯥꯜ ꯖꯤꯔꯣꯁꯕꯣ ꯅꯪꯒꯤ ꯁ꯭ꯄꯦꯂꯤꯡꯁꯦ ꯀꯣꯛ ꯉꯥꯎꯋꯦ ꯒꯨꯅꯤꯟꯗ꯭ꯔ ꯃꯥꯏꯕꯝ ꯊꯦꯡꯛ ꯌꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗꯁꯦ ꯌꯥꯝ ꯀꯣꯏꯅꯤꯡꯉꯦ ꯃꯃꯥꯡꯗ ꯑꯩꯗꯤ ꯑꯦꯛꯕꯥꯔ ꯆꯠꯂꯨꯔꯦ ꯆꯠꯂꯨꯕꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯀꯣꯏꯅꯤꯡꯉꯦ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯩ ꯁꯦꯟꯗ꯭ꯔꯥꯗ ꯀꯣꯏꯔꯛꯏ ꯁꯦꯟꯗ꯭ꯔꯥꯗ 2000 ꯀꯌꯥꯅꯣ ꯑꯩꯅ ꯆꯠꯂꯨꯕꯗꯣ 2018 17ꯗ ꯀꯣꯏ ꯃꯥꯅꯦ 17ꯗ ꯑꯣꯏ ꯃꯥꯅꯦ ꯑꯗꯨꯒ ꯑꯩꯅ ꯆꯠꯄ ꯃꯇꯝꯗꯅꯦꯀꯣ ꯀꯩꯅꯣ ꯇꯧꯍꯧꯔꯦꯕ ꯀꯩ ꯍꯥꯏ ꯃꯣꯏꯒꯤ ꯑꯃꯨꯛꯀ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯇꯧꯗꯩ ꯀꯟꯅ ꯇꯧꯍꯧꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯅ ꯍꯥꯏꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯌꯥꯎꯔꯒ ꯆꯠꯈ꯭ꯔꯣ ꯅꯣꯏꯗꯤ ꯎꯕꯁꯨ ꯐꯪꯉꯣꯏ ꯈꯣꯠꯂꯣꯏꯅ ꯑꯗꯨ ꯌꯥꯝꯅꯗꯤ ꯌꯥꯎꯅꯤꯡꯕ ꯑꯗꯒꯤꯗꯤ ꯒꯥꯔꯤ ꯕꯟꯁꯦ ꯌꯥꯝ ꯂꯩꯕꯅꯤꯅ ꯌꯨꯝꯗ ꯆꯠꯄꯁꯦ ꯂꯦꯠ ꯑꯣꯏꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯌꯥꯎꯕꯗꯣ ꯌꯥꯎꯔꯛꯇꯅ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯃꯇꯨꯡꯗ ꯂꯥꯛꯑꯒ ꯌꯥꯎꯒꯦꯅꯅꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦꯅꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯊꯪ ꯆꯠꯀꯅꯤ ꯀꯣꯟꯅ ꯆꯠꯀꯅꯤꯀꯣ ꯑꯗꯒꯤ ꯆꯦꯒꯤ ꯍꯁꯕꯦꯟꯗꯣ ꯑꯝꯇ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯄꯨꯔꯅꯤꯃꯥ ꯀꯝꯕꯝꯅ ꯍꯪꯉꯤꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯁꯕꯦꯟꯗꯣ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯃꯥ ꯚꯤꯗꯤꯑꯣꯁꯦ ꯌꯥꯎꯍꯟꯕꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯥ ꯌꯨꯝꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯃꯥꯒ ꯕ꯭ꯂꯣꯒ ꯁꯦꯝꯕꯁꯨ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯨ ꯇꯧꯖꯒꯗꯕꯗꯣ ꯃꯥ ꯃꯄꯥꯟꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣꯗ ꯌꯥꯎꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯂꯥꯛꯑ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯍꯜꯂꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯤ ꯃꯩꯇꯩ ꯗ꯭ꯔꯦꯁꯀ ꯁꯦꯠꯂꯒ ꯇꯧꯕꯁꯦ ꯎꯕꯗ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯇꯧꯔꯛꯑꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯀꯣꯃꯦꯟ ꯄꯤꯕ ꯂꯥꯏꯛꯇꯤ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯟꯅꯁꯨ ꯂꯚ ꯌꯨ ꯁꯤꯁꯇꯔ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯑꯁ ꯑꯩꯗꯤꯅꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯗꯤ ꯀꯣꯃꯦꯟꯗꯒ ꯃꯅꯤꯄꯨꯔꯗꯒꯤ ꯂꯚ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔꯒ ꯍꯥꯏꯔꯛꯄꯁꯦ ꯑꯁ ꯍꯔꯥꯎꯕꯅ ꯁꯤꯗꯣꯏ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯩꯇꯩ ꯗ꯭ꯔꯦꯁꯀ ꯁꯦꯠꯂꯒ ꯇꯧꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗꯤ ꯃꯩꯇꯩꯒꯤ ꯐꯤꯔꯣꯟꯁꯤꯅꯦ ꯑꯗꯨꯅ
ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯇꯧꯕꯁꯦ ꯑꯩ ꯄꯥꯝꯁꯨ ꯄꯥꯝꯖꯩ ꯑꯗꯨꯅ ꯑꯩꯅ ꯍꯟꯗꯛ ꯊꯥꯡꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯤ ꯀꯣꯃꯦꯟ ꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯗ ꯃꯌꯥꯝ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯍꯪꯉꯦ ꯑꯗꯨꯒꯤ ꯀꯣꯏꯁꯟꯁꯤꯡꯗꯨꯁꯨ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯃꯊꯪ ꯄꯤꯊꯔꯛꯑꯒꯦ ꯃꯌꯥꯝꯁꯨ ꯂꯥꯏꯛꯀꯗꯣ ꯊꯛ ꯄꯤꯁꯜꯂꯛꯑꯣ ꯂꯥꯏꯛꯇꯣ ꯀꯧꯕꯤꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯀꯧꯕꯤꯅꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯣ ꯎꯔꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯁꯦꯝꯅꯤꯡꯉꯤ ꯑꯗꯩ ꯍꯔꯥꯎꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯇꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯇꯥ ꯁꯂꯥꯝ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯕꯤꯖꯤꯌꯥ ꯂꯥꯏꯁ꯭ꯔꯝꯅ ꯃꯩꯇꯩ ꯃꯆꯥꯔꯣꯏ ꯑꯩꯈꯣꯏꯁꯦ ꯑꯩ ꯃꯩꯇꯩꯔꯣꯟ ꯂꯣꯜꯂꯤꯁꯤꯗꯤ ꯃꯩꯇꯩ ꯑꯁꯦꯡꯕ ꯃꯩꯇꯩꯅꯤ ꯑꯗꯨꯒ ꯑꯩꯅ ꯖꯟꯃꯥꯁꯇꯃꯤꯗ ꯑꯩꯅ ꯀ꯭ꯔꯤꯁꯅ ꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯁꯤꯒ ꯆꯔꯥ ꯍꯦꯟꯕꯁꯦ ꯃꯤ ꯄꯨꯝꯅꯃꯛ ꯑꯌꯥꯝꯕ ꯂꯩꯁꯥꯕꯤ ꯃꯧ ꯑꯌꯥꯝꯕꯁꯦ ꯇꯧꯅꯩ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯗꯨ ꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯌꯨꯝꯗ ꯂꯩ ꯑꯗꯒꯤꯗꯤ ꯂꯥꯏ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯁꯤꯒ ꯑꯩꯈꯣꯏꯅ ꯅꯤꯡꯉꯤꯕ ꯂꯥꯏꯁꯦ ꯂꯥꯏ ꯃꯌꯥꯝꯅꯤ ꯖꯥꯠ ꯁꯨꯔꯦ ꯖꯥꯠ ꯄ꯭ꯔꯦꯃꯤꯂꯥ ꯁꯤꯡꯍꯅ ꯀꯆꯥꯔ ꯀꯥꯏꯗꯅꯣ ꯍꯪꯉꯦ ꯀꯁꯥꯔ ꯁꯤꯜꯆꯔ ꯀꯩꯅꯣꯔꯒ ꯇꯅꯨꯖꯥ ꯁꯥꯗꯣꯛꯐꯝ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯇꯣꯏꯅ ꯊꯥꯡꯒꯠꯄꯤꯔꯣ ꯑꯗꯨꯒ Q&Aꯁꯨ ꯊꯨꯅ ꯇꯧꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯌꯥꯝꯅ ꯌꯥꯡꯅ ꯊꯥꯡꯒꯠꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯣ ꯃꯧ ꯑꯃ ꯑꯣꯏꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯠ ꯇꯧꯕꯗꯁꯨ ꯃꯇꯝ ꯆꯪꯉꯦ ꯑꯗꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯗꯤ ꯂꯣꯏꯁꯟꯅ ꯈꯣꯠꯆꯟꯅ ꯉꯥꯏꯍꯥꯛ ꯐꯝꯅ ꯈꯣꯠꯅ ꯂꯩꯗꯣꯏꯁꯦ ꯃꯇꯝꯗꯣ ꯂꯩꯗꯩ ꯃꯥꯒꯤꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤꯅ ꯃꯇꯝꯗꯣ ꯈꯔ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄꯗ ꯋꯥꯖꯕꯀꯣ ꯑꯗꯨꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯌꯥꯡꯅ ꯍꯥꯞꯅꯕꯗꯤ ꯍꯣꯠꯅꯖꯔꯒꯦ ꯖꯤ ꯍꯤꯖꯥꯝꯅ ꯃꯩꯇꯩꯔꯣ ꯍꯪꯉꯦ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯃꯩꯇꯩꯅꯤ ꯑꯃꯥꯡꯕꯒ ꯅꯠꯇꯦ ꯑꯗꯩꯗꯤ ꯇꯦꯛꯁꯥꯝ ꯄꯨꯁꯄꯔꯥꯅꯤꯅ ꯀꯣꯏꯁꯟ ꯅꯝꯕꯔ 1 ꯀꯣꯏꯁꯟ ꯅꯝꯕꯔ 1 ꯏꯅꯝꯃꯒꯤ ꯃꯤꯡ ꯈꯪꯅꯤꯡꯉꯦ ꯑꯩꯒꯤ ꯃꯃꯤꯡ ꯃꯣꯃꯣꯇꯥ ꯀꯧꯔꯤ ꯆꯍꯤꯒ ꯑꯩꯒꯤ ꯆꯍꯤ 22 ꯑꯗꯨꯒ ꯀꯣꯏꯁꯟ ꯅꯝꯕꯔ 2ꯅ ꯗꯗꯥꯗꯣ ꯃꯁꯛ ꯈꯪꯅꯤꯡꯉꯦ ꯀꯔꯤ ꯍꯣꯠꯅꯔꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯃꯥꯒꯤ ꯐꯣꯇꯣꯗꯣ ꯑꯩ ꯍꯥꯞꯄꯛꯀꯦ ꯑꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯃꯁꯥꯃꯛꯇꯤ ꯂꯩꯇꯕꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤꯒ ꯌꯥꯎꯍꯟꯕ ꯉꯝꯗ꯭ꯔꯦ ꯔꯣꯃꯤꯌꯣ 4 ꯌꯨꯝꯅꯥꯝ ꯍꯪꯉꯦ ꯑꯩꯁꯦ ꯅꯦꯄꯥꯂꯤꯔ ꯍꯥꯏꯅ ꯑꯩꯁꯦ ꯅꯦꯄꯥꯂꯤꯒ ꯃꯥꯟꯕ꯭ꯔꯣ ꯅꯦꯄꯥꯂꯤꯁꯦ ꯑꯦꯛꯆꯨअलीꯗꯤ ꯃꯩꯇꯩ ꯃꯥꯟꯕꯅꯦꯕ ꯃꯁꯛꯇꯣ ꯑꯗꯣ ꯑꯩ ꯅꯦꯄꯥꯂꯤ ꯅꯠꯇꯦ ꯑꯩ ꯃꯩꯇꯩꯅꯤ ꯑꯩ ꯑꯁꯦꯡꯕ ꯃꯩꯇꯩꯅꯤ ꯅꯣꯏ ꯄꯨꯝꯅꯃꯛꯇ ꯍꯥꯏꯁꯤꯅꯦ ꯑꯩ ꯑꯁꯦꯡꯕ ꯃꯩꯇꯩꯅꯦ ꯃꯤ ꯄꯨꯝꯅꯃꯛꯅꯁꯨ ꯃꯩꯇꯩꯔ ꯇꯥꯡꯉꯣ ꯀꯁꯥꯔ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯈꯨꯅꯨꯡꯉꯥꯏ ꯆꯥꯗꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯛꯅꯤꯡꯉꯦ ꯃꯅꯤꯄꯨꯔꯗꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯣꯝꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯀꯩꯅꯣꯒꯤꯅꯤ ꯕꯁꯀꯥꯟꯗꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯌꯥꯝ ꯃꯅꯨꯡꯗ ꯂꯩꯗꯅ ꯃꯌꯥꯝꯅ ꯈꯪꯒꯗ꯭ꯔꯥ ꯈꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯂꯨꯄꯥꯕꯔꯤ ꯍꯥꯏꯔꯤꯕ ꯈꯨꯟꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩꯁꯦ ꯊꯥꯖꯔꯛꯄꯅ ꯂꯨꯍꯣꯡꯉꯛꯄꯅ ꯌꯨꯝ ꯄꯥꯟꯕꯤꯔꯛꯄꯅ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯤꯔꯛꯄꯅ ꯀꯁꯥꯔ ꯁꯤꯜꯆꯔ ꯕꯦꯔꯥꯈꯥꯜ ꯍꯥꯏꯗꯨꯒ ꯃꯃꯥꯡꯒꯤꯗꯨꯅ ꯀꯁꯥꯔ ꯂꯨꯄꯥꯏꯕꯥꯔꯤ ꯍꯥꯏꯗꯨꯒ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇꯦ ꯑꯩ ꯑꯁꯤꯗꯒꯤꯅꯤ ꯑꯗꯨꯝ ꯍꯤꯖꯥꯝ ꯑꯕꯦꯝꯆꯥ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯔꯦ ꯀꯁꯥꯔ ꯑꯩꯈꯣꯏꯕꯅꯤ ꯀꯁꯥꯔꯗꯒꯤꯅꯤ ꯀꯁꯥꯔ ꯁꯤꯜꯆꯔꯗꯒꯤꯅꯤ ꯑꯅꯟꯗꯤ ꯑꯥꯏꯔꯣꯝ ꯂꯚ ꯏꯠ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯖꯨꯕꯤ ꯍꯥꯏ ꯃꯃꯤꯡꯒꯁꯤꯗꯤ ꯐꯦꯃꯤꯂꯤ ꯎꯠꯄꯤꯌꯣ ꯀꯣꯟꯅꯧꯗꯤ ꯐꯦꯃꯤꯂꯤ ꯁꯣꯏꯗꯅꯃꯛꯀꯤ ꯎꯠꯂꯛꯀꯅꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯌꯣ ꯃꯊꯪ ꯅꯥꯏꯅ ꯋꯥꯏ ꯅꯤꯔꯃꯣꯂꯥ ꯁꯤꯡꯍꯅ ꯀꯆꯥꯔ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯆꯥꯔ ꯁꯤꯜꯆꯔꯒꯤꯅꯤ ꯑꯗꯨꯒ ꯊꯣꯏ ꯂꯥꯏꯁ꯭ꯔꯝꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯃꯒ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯎꯠꯂꯛꯑꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯗꯨꯒ ꯑꯩ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯃꯒꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯀꯩꯅꯣ ꯀꯤꯡ ꯀꯨꯏꯟ ꯆꯥꯛꯇꯨꯗꯤ ꯑꯩꯅ ꯅꯨꯃꯤꯠ 5ꯅꯤ ꯑꯣꯏꯃ ꯃꯥ ꯆꯥꯛ ꯈꯔ ꯌꯥꯝ ꯆꯥꯕꯅꯤ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥꯏ ꯁꯤꯕꯨ ꯏꯀꯥꯏꯕ ꯋꯥꯔꯣ ꯀꯩꯅꯣ ꯆꯥꯔꯗꯤ ꯆꯥꯏ ꯀꯩꯅꯣ ꯀꯅꯥꯅꯣ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯑꯗ ꯍꯥꯏꯔꯛꯎꯗꯣ ꯀꯤꯡ ꯀꯨꯏꯟ ꯍꯥꯏꯌꯦ ꯈꯪꯗꯦ ꯀꯤꯡ ꯀꯨꯏꯟ ꯑꯁ ꯏꯀꯥꯏꯅꯤꯡꯉꯥꯏ ꯋꯥ ꯅꯠꯇꯦꯗ ꯆꯥꯛ ꯌꯥꯝ ꯆꯥꯕꯕꯨ ꯆꯥꯏ ꯍꯥꯏꯗ꯭ꯔꯗꯤ ꯆꯥꯗꯦ ꯍꯥꯏꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯣꯀꯣ ꯊꯣꯏ ꯅꯣꯡꯊꯣꯝꯕꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯏ ꯁꯤꯠ ꯁꯦꯡꯕ ꯂꯣꯏꯔꯒ ꯗꯨꯛ
ꯊꯧꯃꯩ ꯊꯥꯅꯕꯅꯤ ꯗꯨꯛ ꯊꯧꯃꯩ ꯊꯥꯅꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯒꯦꯅ ꯇꯧꯖꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯍꯥꯞꯈꯤꯕꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯕꯗꯤ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯕ ꯂꯣꯏꯔꯒ ꯋꯥꯏ ꯁꯤꯠꯂꯦ ꯍꯥꯏꯅ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯁꯥꯎꯕꯨꯗꯤ ꯁꯥꯎꯖꯗꯦ ꯑꯗꯣ ꯆꯨꯝꯃꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯁꯨ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥ ꯍꯣꯏꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯛꯄ ꯃꯇꯝꯗꯁꯨ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯒ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩ ꯆꯨꯝꯃꯤ ꯀꯩꯅꯣ ꯑꯩꯒꯤ ꯔꯨꯝꯁꯦ ꯇꯣꯉꯥꯟꯅ ꯂꯩ ꯃꯤꯟꯁ ꯖꯨꯝ ꯃꯊꯛꯇ ꯑꯩꯒꯤ ꯔꯨꯝꯁꯦ ꯃꯊꯛꯇ ꯂꯩꯗꯣꯏꯅ ꯑꯩꯅ ꯈꯜꯂꯤ ꯃꯈꯥꯒꯤ ꯋꯥꯏ ꯁꯤꯠꯅꯕ ꯁꯦꯡꯅꯕꯁꯤꯡꯁꯦ ꯌꯥꯝꯅ ꯆꯥꯎꯋꯦ ꯑꯗꯨꯅ ꯃꯈꯥꯒꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯒ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯔꯒ ꯔꯨꯝꯁꯦ ꯇꯣꯉꯥꯟꯅ ꯂꯣꯏꯁꯤꯟꯖꯕꯅꯤ ꯍꯥꯏꯕꯗꯤ ꯃꯇꯝꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯑꯦꯗꯖꯁ ꯑꯣꯏꯅꯕꯒꯤ ꯌꯥꯡꯅ ꯗꯨꯛ ꯊꯥꯗꯣꯛꯑꯗꯤ ꯀꯩ ꯍꯥꯏꯅꯤ ꯐꯔꯦ ꯃꯈꯥ ꯍꯥꯏꯔꯣ ꯕꯤꯟꯗꯤꯌꯥ ꯈꯨꯟꯇ꯭ꯔꯥꯛꯐꯝꯅ ꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯦꯅ ꯍꯥꯏꯔꯦ ꯑꯩꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯉꯥꯡ ꯃꯥꯜꯂꯦꯅ ꯍꯥꯏꯗꯦ ꯃꯇꯝ ꯃꯔꯛꯇ ꯑꯍꯟ ꯃꯥꯜꯂꯤ ꯇꯥꯏ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯒ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯥꯜꯂꯦ ꯍꯥꯏꯔꯛꯄꯁꯦ ꯍꯔꯥꯎꯕꯅ ꯑꯗꯨ ꯂꯣꯏꯔꯒ ꯇꯣꯂꯤ ꯅꯨꯡꯁꯤꯕꯤ ꯀꯩꯅꯣ ꯗꯨꯛ ꯊꯥꯞ ꯂꯣꯏꯔꯒ ꯗꯨꯛ ꯊꯥꯕ ꯂꯣꯏꯔꯒ ꯋꯥꯏ ꯁꯤꯠꯂꯤꯗꯣ ꯁꯤꯠꯂꯤꯗꯨꯕꯨ ꯁꯤ ꯃꯇꯥꯡꯁꯦ ꯀꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ ꯑꯣꯀꯦ ꯍꯥꯏꯅꯤꯡꯉꯤ ꯍꯣꯏꯕ ꯇꯦꯂꯤꯌꯟ ꯏꯗꯤꯠꯁ ꯌꯨꯇꯨꯕ ꯀꯥꯏꯅꯦ ꯆꯦꯒꯤ ꯅꯥꯇꯣꯟꯒ ꯃꯤꯠꯀ ꯌꯥꯒ ꯁꯣꯏꯌꯦ ꯊꯤꯁꯨ ꯌꯥꯝ ꯊꯤ ꯄꯣꯠꯅꯤ ꯀꯩ ꯍꯥꯏꯗꯣꯔꯤ ꯑꯩꯈꯣꯏꯁꯨ ꯑꯊꯤꯕ ꯄꯣꯠ ꯍꯥꯏꯗꯣ ꯀꯅꯥꯝꯅꯁꯨ ꯄꯥꯝꯗꯦ ꯀꯣꯃꯦꯟꯗꯁꯨ ꯌꯦꯡꯉꯦ ꯀꯣꯃꯦꯟꯇ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯁꯨꯔꯖꯤꯇꯥ ꯁꯣꯏꯕꯃꯥꯏꯅ ꯑꯃꯨꯛ ꯈꯨꯝꯃꯤꯌꯦ ꯃꯉꯣꯟꯗ ꯏꯕꯦꯝꯃ ꯅꯪꯅ ꯁꯛꯇꯨꯗꯤ ꯌꯥꯝ ꯐꯖꯈ꯭ꯔꯦꯗꯣ ꯀꯩꯕ ꯁꯨꯔꯖꯤꯇꯥ ꯍꯥꯏꯔꯣ ꯁꯨꯔꯖꯤꯇꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯐꯥꯒꯤꯅꯗꯤ ꯑꯁꯦꯡꯕꯒꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯤ ꯑꯃꯗꯀꯣ ꯍꯣꯏ ꯁꯤ ꯃꯁꯛ ꯊꯤꯕ ꯐꯖꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯁꯦꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯂꯥꯏꯅ ꯇꯧꯔꯛꯄꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯕꯦꯂꯦꯟꯇꯤꯅꯥꯅ ꯂꯣꯏꯔꯦ ꯄꯛꯇꯕꯅ ꯀꯥꯏꯔꯤꯕꯅꯤ ꯃꯇꯥꯡꯁꯤꯒ ꯉꯥꯛꯇꯪ ꯀꯞꯊꯣꯛꯁꯤ ꯑꯗꯣ ꯁꯣꯝ ꯌꯦꯡꯅꯤꯡꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁ꯭ꯀꯤꯞ ꯇꯧꯕꯤꯌꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗꯤꯀꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯂꯥꯛꯑꯒꯁꯨ ꯌꯦꯡꯕꯤꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯨꯅꯤꯇꯥ ꯌꯨꯝꯂꯦꯝꯕꯝꯅ ꯄꯛꯇꯦ ꯅꯣꯏꯅ ꯈꯤꯠ ꯍꯦꯂꯤꯁ ꯁꯥꯖꯅꯕ ꯑꯩꯈꯣꯏ ꯑꯦꯛꯆꯨꯋꯦꯂꯤ ꯑꯃ ꯍꯥꯏꯒꯦꯀꯣ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯀꯩꯅꯣ ꯆꯥꯕ ꯃꯇꯝꯗ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜ ꯆꯥꯕ ꯃꯇꯝꯗ ꯁꯥꯏꯗꯣ ꯇꯧꯁꯟꯅꯩꯗꯤ ꯅꯠꯇꯦꯀꯣ ꯑꯁꯦꯡꯃꯛꯀꯤꯅꯤ ꯇꯧꯁꯟꯅꯕꯗꯤ ꯅꯠꯆꯗꯦꯗꯤ ꯍꯥꯏꯔꯣ ꯌꯥꯝ ꯄꯛꯇꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏꯌꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯄꯛꯇꯕꯗꯣ ꯄꯛꯆꯗꯕꯅꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦ ꯅꯨꯡꯉꯥꯏꯅꯕꯗꯃꯛꯇ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯗꯃꯛꯇ ꯇꯧꯖꯔꯤꯁꯤꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯆꯤꯊꯍꯧꯕ ꯅꯥꯟꯊꯍꯧꯕ ꯑꯗꯒꯤꯗꯤ ꯄꯥꯕ ꯍꯧꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯣ ꯑꯃꯨꯛ ꯀꯃꯦꯟꯇ ꯇꯧꯔꯛꯑꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯊꯤꯔꯒ ꯇꯧꯕꯅꯦ ꯑꯗꯣ ꯂꯣꯏꯅꯃꯛꯀꯤ ꯔꯤꯄ꯭ꯂꯥꯏꯗꯤ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯅꯝꯕꯗꯤ ꯑꯩꯅ ꯎꯖꯕ ꯑꯩ ꯃꯤꯠꯁꯤꯅ ꯎꯖꯕ ꯄꯨꯝꯅꯃꯛꯇꯤ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯕꯅꯤ ꯑꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ Q&A ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝꯅ ꯈꯪꯅꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒ ꯂꯨꯍꯣꯡꯕ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯒꯤ ꯆꯠꯅꯕꯤ ꯀꯩꯀꯥꯁꯤꯡꯁꯦ ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯞꯆꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯍꯣꯡꯕ ꯈꯣꯡꯗꯣꯡꯕ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯀꯦꯟꯁꯦꯜ ꯑꯣꯏꯅ ꯂꯩꯔꯦ ꯆꯠꯄꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯆꯠꯄ ꯐꯪꯉꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯞꯆꯔꯛꯀꯦ ꯌꯦꯡꯉꯤꯕ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯛꯑꯣ ꯂꯥꯏꯛꯇꯤ ꯄꯩꯁꯥ ꯇꯤꯡꯗꯕꯅꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯄꯩꯁꯥ ꯄꯩꯁꯥ ꯇꯤꯡꯗꯕꯅꯦ ꯅꯣꯏꯗ ꯀꯩꯁꯨꯝ ꯄꯩꯁꯥ ꯆꯠꯂꯣꯏ ꯄꯨꯔꯥ ꯐ꯭ꯔꯤꯅꯤ ꯑꯗꯨꯅ ꯅꯣꯏ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯅꯝꯕꯤꯔꯛꯑꯣ ꯕꯥꯏ ꯕꯥꯏ ꯆꯪꯊꯣꯛꯂꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯁꯛꯂꯨꯕ ꯑꯗꯨꯁꯤꯗ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯩꯒꯤ ꯊꯃꯣꯏ ꯁꯦ ꯁꯥꯊꯤꯛ ꯆꯨꯝꯂꯦ ꯁꯥꯔꯦ ꯖꯒꯣꯏ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯏꯟꯅꯧꯔꯤ